Impact News da adombu harmaka taramna okcheri yengbirisi agenda Manipur ni every Sunday akoina mayamgi mangda agenda amaga loinana lakcheri ngasisu amuka hanna ngasi akoina khanagadoribasi Manipur BJP gi matangdani handak BJP manungda achauba crack lakpadona tawba achauba ahogi tongan ba heavyweight mayam yaurokpa amasung Manipur gi prajana BJP si lakliba 2017 da karamba role lauraga dage habagi mayangi miing lengi matang asida karino BJP manungda tawriba basi khangnaba haipet nenenaba ahogi studio da lengjina leibasi hanmakta da let me welcome Hemanta Ningoba. Thank you very much for joining us. Hemanta, editor of Hyon Nampau Maiti Mayek amasung Manipur gi kanoni editor ni yam nungaje ahogi studio da ngasi lengbirakpa. Thank you. Loinana lengjin birisi akoi editors guild Manipur gi president a mobi ta mobi busu yam nungaje akoi ngi studio lengbirakpa akoi gi third guest akoi ngakimong da yor kani na thajari Dr. Dhanabir Laisramni social scientist ni hoji kitang lapthok khibadagi ma lambi da leire na takpire hek lakpa akoi ma join to honjage ma su soidam akoi gi keroji da yaubirani haita adubu akoina ngasi khanaga dubasi adum hoginjarage ahanbada hoji leiba portse akoi BJP gi kano sine BJP je Manipur gi hoji akoi gi leiba politics si yam hangdung tawi almost opposition yaudun tawi ado hoji praja mayamna BJP si da MLA amata leitragasu tongan mi angul loinana yenge BJP se ahogi political ahoi mak ngasi nainari se MLA su leitaba aduga kano so ahogi MP su leitaba political party ama ngasi Manipur gi context kai dobugi nainari na bija wang judineba tawudu naidi nainari ama sung media mem the focus di kan na piriba because center da BJP pali 2017 sida BJP na Manipuris da opposition oina bura na taga ruling oina buna role ama launi ndi panari aba ado from media perspective to game da kamaina ui BJP ki importance है adu matung da khoi manungi keno si lakse Congress ka lamba tawba yaba party ama khoi political party mark ta su mia mark ta su kanano madi thoning ba sange thokidre hana regional party ki mapan kanamba mayam su mangdharaktana hojikti regional party si Manipur da hingbang amgidra ngamoidra haiba question ama oina hangaga leiba matang thokpa akhoi ki kano se political party se election maya sida mapangan je kanbo oina tawdana akhoi pose haiba su ngamdi hojik su BJP ki mapangan je kramai tawgadagi si hojikti hek male yengbadadi kanba ya manba aduga election maya kan kari tarokadagi hojik wali election ji 17 ni hojik 15 loidri 16 ham su BJP ki office manung ji di as if election process hobudung tawbum somme masida center da koi lenga ka BJP na fajana prime minister Narendra Modi na mana pai lere adagidi magi vision jisu tam ani ohum pai ne na mazu vision na manga tori banina yam saw mangla na leiri banina sunna kan da su BJP gi ming thame ba su matang center na su thami ahoi sta su thami alternative ama yang ka da 17 sida di BJP si mapangan parkalo mami mayam si ubadagi mayam sing si BJP si loi hopsan loi pamna re bu si pamna kan sida kai han badadi tumin phok param da BJP office e hojikti pura election mode ne Congress na mo thagre mo BJP office ta langi siga Congress ta langi siga ani si khale mo BJP si yang tin khale mi tingal kan heavyweight hai si kai no heavyweight sing vote ka ba su yawi ka ta ba su yawi adum heavyweight ni har ga dum loi ju dum yawi adum mayam su hojik laksale la kan si da kamai to ge da moi sing sangan dum kang mo thore BJP manung si khara amna moi sanganing ba kangum su yawi sangan da ba kangum su yawi sanganing din na kari gino power politics hawra brasini mane power bo fighting da power politics hawra sanganing da sina kari gino hai kanda hojik khoi BJP gi manung da moi masi moi wakhalon de khoi na ubu da di moi sanga kanda pai phamjing ji moi na mun gi do man ba pot su uba ado mun ba su ngang ba do mi su yawi mark da hai ba su yawi ngang ba hai ba su yawi sakpai ba su yawi adagi central leaders na su thajaba thamga da ba pot mayam su yawi aduga moi makada election thangna ba da su nok ko mi su yawi aduga linga da mi su yawi mayam sangai ba mayam mix win tori sangai sida adu hojiki kano sida BJP ki TS sauna lusing ba kangbu sida kangbu kharana di moi sang ba si pamde pamde bui maram si moi na di ama haini adu hojikti kaya ge da moi na di mase ka su leiti na harami adu leita ba di yaroi
ꯑꯩ ꯃꯃꯤꯡ ꯑꯝꯇꯪ ꯄꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯣꯏꯅ ꯕꯤꯖꯦꯄꯤ ꯌꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯑꯩ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯤ ꯆꯥꯎꯕꯒ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯇꯁꯜ ꯑꯃꯈꯛꯁꯤ ꯂꯥꯏꯟ ꯑꯃꯈꯛꯁꯤꯅ ꯀꯛꯑꯒ ꯁꯨꯝ ꯂꯩꯕꯗꯒꯤ ꯃꯕꯥꯅꯤꯁꯤ ꯎꯅꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯝꯋꯦꯔ ꯃꯣꯏ ꯌꯥꯅꯔꯦ ꯂꯧ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯟꯅꯔꯦ ꯂꯧ ꯇꯥꯕꯅꯤ ꯑꯗꯣ ꯌꯥꯅꯔꯦ ꯄꯨꯟꯁꯤꯟꯅꯔꯤꯁꯤ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯎꯐꯝ ꯊꯣꯛꯏꯗꯅꯀꯣ ꯑꯗꯣ ꯊꯣꯛꯑꯦ ꯑꯗꯣ ꯁꯦꯟꯇꯔꯒꯤ ꯕꯤꯖꯦꯄꯤ ꯑꯣꯕꯖꯔꯚꯔ ꯌꯥꯎꯏ ꯕꯠ ꯅꯣꯋꯦꯔ ꯋꯥꯁ ꯇꯤ ꯆꯥꯎꯕ ꯑꯣꯟ ꯗ ꯁꯤꯟ ꯀꯔꯤ ꯃꯦꯁꯦꯖ ꯊꯥꯗꯣꯛꯏ ꯃꯥꯗꯁꯨ ꯅꯠꯇꯦ ꯀꯩꯅꯣꯗꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯔꯥꯙꯥ ꯕꯤꯅꯨꯀꯤꯗꯁꯨ ꯌꯥꯎꯗꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯥꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯁꯤ ꯈꯣꯠꯅꯁꯤ ꯀꯥꯏꯅ ꯀꯧꯁꯟꯕ ꯈꯣꯠꯆꯟꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯃꯤꯡ ꯂꯩꯔꯕ ꯃꯌꯥꯝ ꯑꯃ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯚꯣꯠ ꯀꯥꯅꯤ ꯀꯥꯏꯅ ꯃꯣꯏꯅꯗꯤ ꯄꯥꯖꯕ ꯁꯦꯀꯦꯟꯁꯨ ꯇꯥꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯏꯅꯪ ꯅꯪꯅ ꯁꯤꯡꯖꯃꯩꯗꯁꯨ ꯂꯩꯔꯦ ꯍꯩꯉꯥꯡꯒꯤ ꯀꯥꯄꯨꯔ ꯍꯣꯏ ꯑꯗꯩ ꯀꯩꯅꯣ ꯍꯣꯏ ꯈꯦꯝꯆꯥꯟ ꯍꯣꯏ ꯑꯗꯩ ꯁꯂꯥꯝꯒꯤ ꯔꯥꯖꯦꯟ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯇꯥꯟꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯍꯪꯒꯠꯂꯦꯗꯤ ꯍꯥꯏꯔꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯈꯣꯏ ꯅꯨꯡꯉꯥꯏꯒꯗꯕ ꯃꯌꯥꯝꯗꯨ ꯀꯧꯅꯔꯁꯤ ꯈꯣꯠꯅꯔꯁꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯇꯥꯁꯟꯕꯒꯤꯁꯤ ꯄꯣꯠ ꯑꯃ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯕꯤꯖꯦꯄꯤ ꯃꯅꯨꯡꯗ ꯑꯦꯇꯣꯝ ꯕꯣꯝ ꯑꯃꯗꯤ ꯑꯗꯨꯝ ꯐꯨꯝꯃꯦꯅ ꯂꯧꯕ ꯇꯥꯏ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤꯁꯤ ꯕꯤꯖꯦꯄꯤꯁꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯁꯥꯡꯕ ꯆꯥꯈꯩ ꯑꯃꯗꯤ ꯆꯤꯡꯉꯤ ꯍꯥꯏꯗꯣꯏꯅꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯑꯣꯀꯦ ꯑꯗꯣ ꯁꯤꯒꯤ ꯇꯁꯜꯁꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯋꯔ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯇꯁꯜꯁꯤ ꯍꯥꯟꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤ ꯃꯁꯤ ꯑꯣꯚꯔꯀꯝ ꯇꯧꯕꯁꯤ ꯌꯥꯝ ꯐꯖꯅ ꯆꯪꯉꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯕꯨꯗꯤ ꯂꯥꯛꯈꯤꯅꯤ ꯕꯤꯖꯦꯄꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯀꯅꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯑꯣꯏꯔꯛꯀꯗꯣꯏꯁꯤꯡꯁꯤꯅ ꯅꯥꯀꯜ ꯂꯩꯅꯔꯤꯕ ꯆꯥꯎꯕꯒꯤ ꯅꯥꯀꯜ ꯑꯃ ꯂꯩꯍꯧꯔꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯕꯨ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯍꯧꯔꯤꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯇꯥꯏꯁꯤꯟꯅꯒꯦꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯏꯌꯦꯅ ꯑꯣꯀꯦ ꯐꯥꯏꯟ ꯇꯧꯕꯤ ꯍꯧꯖꯤꯛꯁꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯕꯨꯗꯤ ꯋꯥꯠꯂꯤ ꯕꯠ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯈꯤꯇꯪ ꯂꯥꯡꯕ ꯌꯥꯕ ꯑꯦꯔꯤꯌꯥꯁꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔ ꯑꯗꯒꯤ ꯋꯥꯡꯒꯣꯏꯒ ꯊꯥꯡꯃꯩꯕꯟꯒꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯌꯥꯟꯗꯅ ꯂꯩꯕꯁꯦ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯊꯥ 6 ꯁꯤ ꯑꯩꯈꯣꯏ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯀꯔꯤ ꯄꯣꯠ ꯂꯩ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕꯤꯖꯦꯄꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯕꯗ ꯍꯥꯏꯇꯥꯔꯦ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯈꯔꯗ ꯍꯥꯏꯄꯔ ꯑꯦꯛꯇꯤꯞ ꯑꯣꯏꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯄꯣꯁꯤꯕꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯚꯣꯠ ꯂꯦꯞꯄ ꯌꯥꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯄꯔ ꯑꯦꯛꯇꯤꯚꯤꯇꯤ ꯎꯕꯗꯤ ꯎꯔꯛꯑꯦ ꯈꯔꯒ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯏꯂꯦꯛꯁꯟꯁꯤ ꯂꯥꯛꯀꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯅꯗꯤ 2017 ꯃꯃꯥꯡꯁꯤꯗ ꯏꯂꯦꯛꯁꯟ ꯑꯃ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯁꯟ ꯂꯩꯇꯅ ꯊꯩꯈꯤꯕ ꯌꯥꯕꯒꯤ ꯔꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯌꯥꯝꯅ ꯇꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯀ꯭ꯋꯦꯁꯟ ꯍꯥꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁꯁꯤ ꯍꯥꯏ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗ ꯚꯦꯔꯤ ꯑꯟꯂꯛꯀꯤ ꯍꯥꯏꯕ ꯇꯥꯏ ꯁ꯭ꯄꯤꯀꯔꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯔꯥꯏꯗ ꯋꯥꯡꯒꯣꯏꯅꯦ ꯊꯣꯡꯖꯨꯅꯦ ꯊꯥꯡꯃꯩꯕꯟꯅꯦ ꯑꯍꯨꯝꯁꯤ ꯄꯨꯜꯂꯞ ꯄꯨꯟꯁꯤꯜꯂꯒ ꯔꯥꯏ ꯑꯃꯈꯛꯇꯗ ꯇꯥꯔꯛꯄ ꯑꯗꯨꯒ ꯃꯗꯨꯅ ꯍꯥꯏ ꯀꯣꯔꯠꯅ ꯃꯗꯨ ꯀꯦꯔꯤ ꯇꯧꯔꯒ ꯄꯨꯟꯅ ꯄꯨꯔꯛꯄꯅꯤꯅ ꯋꯥꯡꯒꯣꯏꯒꯤ ꯍꯧꯖꯤꯛ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯑꯦꯒꯦꯟꯁꯇ ꯊꯥꯔꯤꯕ ꯔꯥꯏꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯨꯈꯣꯏ ꯍꯥꯟꯅꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯒꯤ ꯐꯦꯚꯔꯗ ꯇꯥꯔꯛꯑꯒꯗꯤ ꯊꯣꯡꯖꯨ ꯑꯃꯁꯨꯡ ꯊꯥꯡꯃꯩꯕꯟꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯟꯒꯠꯂꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯗꯣꯡ ꯑꯃꯨꯛ ꯊꯤꯔꯤꯅ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤꯗ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯕꯤ ꯖꯦ ꯄꯤꯗ ꯑꯃꯨꯛ ꯆꯪꯉꯕꯅꯤꯅ ꯑꯅꯗꯔ ꯀꯦꯁ ꯑꯃ ꯂꯥꯛꯑꯒ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯑꯃꯁꯨ ꯑꯗꯨꯝ ꯅꯟꯗꯣꯔꯤꯕ ꯑꯗꯨꯅ ꯁꯤ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗ ꯏꯔꯥꯏ ꯂꯥꯏꯗꯕ ꯇꯁꯦꯡꯕ ꯀꯣꯔꯠꯅ ꯃꯣꯏꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯗ꯭ꯔꯦ ꯇꯧꯕ ꯆꯠꯅꯔꯔꯣꯏ ꯍꯥꯏꯔꯐꯥꯎꯗ ꯑꯃꯨꯛ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯒꯗꯕꯅꯤꯅ ꯏꯂꯦꯛꯁꯟ ꯑꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯛꯀꯗꯧꯔꯦꯕ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗꯩꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯊꯝꯕꯤꯔꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯊꯥꯡꯃꯩꯕꯟꯒ ꯊꯣꯡꯖꯨꯒ ꯋꯥꯡꯒꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯡꯃꯩꯕꯟꯒ ꯊꯣꯡꯖꯨꯒꯗꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯒꯤ ꯃꯅꯤꯟꯁꯤ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯅꯨꯡꯕꯦꯟ ꯃꯆꯥ ꯃꯁꯨ ꯇꯧꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯃꯆꯥ ꯃꯁꯨ ꯇꯧꯕ ꯑꯗꯩ ꯋꯥꯀꯔꯁꯤꯡꯒꯤ ꯀꯔꯤꯒꯤ ꯀꯟꯐꯔꯦꯟꯁ ꯅꯨꯡꯕꯦꯟ ꯌꯥꯝ ꯇꯧꯔꯦ ꯑꯗꯨ ꯂꯥꯛꯏꯗꯤ ꯏꯂꯦꯛꯁꯟꯃꯛꯇꯤ ꯕꯔꯕꯛ ꯍꯦꯛ ꯎꯔꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯀꯣꯔꯠꯅ ꯅꯍꯥꯟ ꯏꯀꯣꯟ ꯀꯣꯟꯕ ꯇꯥꯈꯤꯕ ꯀꯣꯔꯠꯀꯤ ꯑꯣꯕꯖꯔቬꯁꯟꯁꯤꯗ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯏꯀꯣꯟ ꯀꯣꯟꯕ ꯇꯥꯈꯤꯕ ꯔꯥꯏꯁꯤ 4 ꯋꯤꯛꯁꯀꯤ ꯃꯇꯨꯡꯗ ꯂꯤꯁ ꯑꯃ ꯁꯦꯝꯕꯗ ꯌꯥꯎꯔꯒ ꯀꯦꯁꯁꯤꯒꯤ ꯐꯥꯏꯅꯦꯜ ഹിയറിꯡ ꯇꯧꯒꯗꯣꯔꯤꯅꯤ ꯐꯥꯏꯅꯦꯜ ഹിയറിꯡꯁꯤꯗꯩꯗ ꯍꯥꯟꯅ ꯇꯥꯈꯤꯕ ꯔꯥꯏꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤꯅꯤ ꯇꯧꯔꯤꯗꯨꯕꯨꯗꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯂꯦꯛꯁꯟꯒꯤ ꯊꯕꯛ ꯇꯧꯕ ꯂꯩꯔꯒꯗꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯃ ꯑꯗꯨ ꯂꯦꯞꯀꯗꯧꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯥꯏꯅꯦꯜ ഹിയറിꯡꯁꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ इलेक्शन कमीशन इलेक्शन की प्रोसेस तौदना लेबनिना हंदक लाकदरिबा था अमा फाग्रे वीक मरी फाग्रे हाई कोर्ट लिस्ट तौरबसु याय अदुगा फाइनल हियरिंग दु ला मतुंगदा मदुगु करी रिजल्ट लाके हाबदु येंब नतना अखोइना इलेक्शन गी होजिक्तगी हाइरगदी कितंग प्रीमेच्योर ओइबा हागद्रा कितंग ngनमलेन आई थमजनी अदो मदो होजिक याम नुआइजे बीजेपी दा होजिक अखोइना फोकस खर तौरिबा एरिया जिगंदा इमीडिएट ता होजिकी इमीडिएट तो ताविना बुदि हैफेट मतम खरा until unless high court की clearance लाक्त्रगदी फॉरवर्ड चटप यादबी पोरमदी लेरी अदु
ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯑꯍꯨꯝ ꯑꯁꯤꯗ ꯏꯂꯦꯛꯁꯟ ꯄꯣꯁꯤꯕꯜ ꯑꯣꯏꯔꯛꯄ ꯌꯥꯕ ꯀꯣ ꯏꯃꯤꯗꯤꯌꯦꯠ ꯁꯤꯃ ꯂꯩꯔꯦ ꯅꯦꯛꯁꯇ BJPꯒꯤꯗ ꯂꯩꯔꯤꯁꯤ ꯃꯥꯒꯤ ꯄ꯭ꯔesidencial ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕ ꯇꯤ ꯆꯥꯎꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯤꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯍꯦꯚꯤ ꯋꯦꯠ ꯍꯥꯏꯒꯦꯔꯥ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯥꯏꯒꯦꯔꯥ ꯃꯌꯥꯝ ꯆꯣꯡꯈꯠꯂꯛꯄ 2017 ꯌꯦꯡꯉ ꯆꯣꯡꯈꯠꯂꯛꯄ ꯁꯣ ꯏꯁꯨꯁꯤ ꯑꯍꯨꯝꯅꯦꯕ BJPꯗ ꯍꯧꯖꯤꯛ ꯆꯔꯥꯡꯅꯕꯤ ꯇꯣꯡꯗꯅ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯥꯛꯅꯤꯡꯕ ꯀꯣꯏꯁꯟꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯋꯥꯟ ꯑꯣꯐ ꯗ ꯀꯣꯔ ꯏꯁꯨ ꯑꯃ ꯂꯩꯗꯣꯏꯁꯤ ꯃꯥꯒꯤ ꯄ꯭ꯔesidenshipꯁꯤꯅꯦꯕ ꯄ꯭ꯔesidenshipꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯗꯤꯌꯥꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯗꯗꯤ ꯌꯥꯝꯅ ꯂꯥꯏꯅꯗꯤ ꯇꯧꯔꯣꯏꯗꯕ ꯃꯥꯟꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯕ ꯕꯤꯀꯣꯁ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤ ꯌꯥꯝꯗꯧ ꯇꯧꯕ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯔꯤ ꯑꯗꯒꯤ ꯕꯣꯔ ꯕꯥꯕꯨ ꯂꯩꯔꯤ ꯑꯗꯒꯤ ꯇꯤꯀꯦꯟ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯣꯁꯤꯕꯜ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯎꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔesidencialꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯅꯣꯁꯦ BJPꯒꯤ ꯃꯅꯨꯡꯗ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯟꯕꯁꯤ ꯌꯥꯎꯗꯦ ꯃꯁꯤꯃꯗꯤ ꯌꯥꯝ ꯅꯥꯈꯩ ꯌꯥꯝ ꯁꯦꯡꯉꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯁꯤꯐꯥꯎ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯅꯧꯕ ꯄ꯭ꯔesiꯗꯦꯟꯠ ꯑꯃ ꯍꯥꯞꯀꯅꯤ ꯍꯥꯞꯄꯁꯤ ꯃꯣꯏꯒꯤꯗꯤ ꯃꯟꯗꯜ ꯃꯌꯥꯝꯒꯤ इलेक्शन तौने स्टेट की प्रेसिडेंट की आदगी सेंटर हाई कमाना लेपनी हाई कमाना लेपद मोय याई तौने अखोन खागे बीजेपी मनुंग नाकपाक अनी थोई है यारे नाकपाक अनी टी चावगी कांगू लेरे अदगी माबू यादब कांगू लेरे याब कांगू की मरक्ता याव मी खरनसु प्रेसिडेंट की फम से मोइनबद मोगी लॉबी तौने लॉबी तौबसिदा अदगी ग्रुप की वफम नतबद कना कनानो आजे सिना चावगी ने हाइजररोय अदो सिना माबू यादबने जो हाइजररोय अखोइना सुम येंबदा रनिंग द लेरिसिदा अखोगी पोसा टिकेन सिमा जे कनोगी नंबर की टिकेन सिमा यावी अदगी हंदकता कनोगी बीजेपी की इनर की मिरब ओइबा डॉक्टर डॉक्टर रंजन नमसु यावरी अदुगा नेशनल वाइस प्रेसिडेंट ओइबा नुपी ओइबा सरदार से हो सरदार सी मासु प्रेसिडेंट की लमजन से यावरी अदगी सोना कंदना अमदना हबुंगी बोरो बाबूसु यावरी बोरो बाबूसी आरएसएस की आरएसएस के याम नक्सना मांगोदे हरकपनिना मासु यामना पॉसिबल ओइबा मी मोदम ओइनदम लई अदो येनरिबा अनि यानिंगबा यानिंगदबसिगी मरक्सिदैदा हेक वनोगा नकल अमदा हेक हापगदी पार्टी सी काइबगा समानबनिना आइदी नकल अनि सि पुलप तुथुरकांदा न्यूट्रल ओइबा मी अमा कनानो क्राइदिनो मयामना मसक ममिंग खंगदबा पोटमा अमा तक लौना पुसलकद्राइसे आई खले मदाइदुदा हजिकी वन ऑफ द कहे तारेको अखोगी हजिक लेरिबा प्रेसिडेंसी क्रेडिट ता हाइतारेको बीजेपी सी ngsa हाइबिबदाइना तुमि फो पाइरमदबा जगह अमनिको अदो मसी हौजि पुखलैबा स्टेज जी मसी क्रेडिट सी टू सम एक्सटेंट अखोगी लेरिबा चावबसिदा पीरियबा अदो मागी सेदी अमता लेरोदबा मानब्रा करी माबू यादे हाइबा कांगू अमा थोरागा येलगा येलिसी ngasi ngarang dana taba sahi ani ohung mangdagi mabu lofopiona hairisi phanayam amne torisi lobby si sum tosangi na lobby si ayong nagrabneba aduna sabu mana konsen loba hoi wale haiba tare mai kara wai dono ma soiba ma lei haigadra wapam lei ho haigadra aduna bu nakalani thoreini adu kanoni manipur da politics jo adum अमबु लेरगदि मफम अमबु लेरगदि मसेना से ताना बासे तुम हौनी अदना मसेना मा तारक अदु होगी याम इंटरनली थंबा कनोदा मपानिक थोरकपदा होगी सोइदना कांग्रेस की जुबसी लेतमते इंटरनल लाइसेंस लेबदु यारिंगे मनुंग दो लोइसन होनेबा बट होगी बीजेपी की तो हुजी उरिजे ओपनली हेक्ट मुन्नबगी पोटमदी कनोनी होजे हाइबिदु आइना हुजिकी तेनबा मतम खरसिदा उ मतम सिदा मद हौजिक होनरे न खली होनबसी स्टेट मनुंगी द नत्रगसु मपान दे कुलपु थिंगे सेंटर दे कुलपु थिंगे लगसु हाना यरम दबा गसाइन हाजरिबा खेमसान होय अदगी कापुर होय राजेन होय अदे हंखान पा होय मयामा यरम मैम ताथोकी मैम सिंदु हौजिक सी नमदन पुसले ग्रुप अमंग सेमिनदना नमदन पुसले हौजिक पुसलेसी कनोना सरकनो सेंटर दगी बीजेपी सेंटर दगी देशम लाकांदा मोइसे नमदन लखलिनेबो सावरो सोइतौ वेना तौरगा तहलगा मोइ लखलिनेबो लखलि सिंसी नफुद लखले मोइ आदगी होनर कांसिदा हयेंग प्रेसिडेंट ओइगदुदुना माना कमाइदगिबो अनिमक्सि सब मानना मसागी बीजेपी की अवार अवा कनोगी अना अवाना मैम पुलाकपा सावबो जुदोगा पोंते
मा हुदो अपन बीजेपी ने हुदो कदी मा जो बीजेपी सो अवाबा धर्म की बात तो खजी फजदब लाकदोइनेबा हाबदि पुखले पोछि चावबसु मागे सु सरब योरनेबा रोल योरनेबा मागे फपता मयाम सु लेरबि याय अदु मागे सु अखोय क्रेडिट खदि पिदि यारोयबा अदि असम नाखन के सु मयाम लाय लाइबा मयाम सि अनि सि कनानो मना मयाइदा लेबा मिदुना बाने मके चा मानना खुदसि नानबा ngमद्रबा नानबा ngमद्रगदि बीजेपी की मराय बक्सिदि आई अफबा ओइनि ने अदि लोकते ओके फाइन ताउबि द लाक्सके ngasi maksi akhoi बीजेपी की प्रेसिडेंट ये चावबना ngang na khoi ओजोय अमसुंग कनो ओपसिदा मा मसक उगिदा खोकेदबदा सामुजि ngasi ma khoi nei nrisida tokhai taba amata leite ngasi ji press meet ju phongthokre swaisida kari wena lobo yai taumbi kari kino da phongtoi haibi wani adugi maungda khogi mana phongthokhiba adugi mawangda akhoi radha binod adagi ojoy amasung atopa heavyweight changai mase masa khangdi habagi mamang ju high gi pama lere ada isida hojik damage control ma tonana ba honara ko jala han ngangtho budugi kannana ba kari ta semode kanane magi firep ama khak lojabani mana changai ba kharadu changaki haibagi fire ama lobani so ida bjp manungi oi ba constitution na kari hairi ge du de khoni am kumna nei nadabani na adumak yongna khoina wari sabu makti kitang mapung pharo ene khali aduga laiba poti party ki ming chanai matang ji so ida clear cut position na khak party da laite badong to national leader la mana di khoi gi online admission yai hai online admission si ka yam na khudong cha de ge da khangdaba mina telephone to bodu nang ming chale na tharak pagi wathok mayam su yaograbane ana size da president hai bai ji state ki wagera mandal ki wagera natriga national ki wagera president ai ji party du ki head ne adiga atai di mai makha do loi lebum de in charge dol to an no lejer ga su live process ba khoi bjp manung da lan ba male online bu changera offline bu changera bjp ki president di knowledge loi lebum de le ga dong ne loi pi ga dong ne mana laitreng khalis mo no knowledge pi ga dong ne asagi bjp ki enrollment in charge na akhoi mangon da live mi sinji sam la esani la or so many people la sigi je akhoi state ki party ki ming chaladong ni sina ni active member ni sina khoi ki ordinary member ni haibani sing bodo pira matung da madu ki aya ba mo lofum thoyena dikhale madu party na mai constitution kari hairi ge du de khangdram ni na in charge na direct eta toroga loi yare haibra du de ma khangdre go madu ki gap of yaw du ki hob du ne ma pa thulai ji party president ma hai ji party ki authority ni man hai bai ji party ki wa ne ado etadi magi wa ma kan gi gi ahob du ne ama du ni 100% chume khala ju ahob ji da akoi manung da cc le ta sin mo ta openly thore hoji ti press ta haire akoi da press ta hoji uri je even party ki list thet pa ji da ama nung la ga mu cancel tong na la sai da hoji ki party mong da ngasi gi si de chaw bana khena ba mot leite hairi ji karai bhaw lo bu ya do no sin da oi adumak party ki president hai bani haina hairaga ju mot khena di haidumak ti hojik matam di kitang chafatre mot khena ji mapa da hana na thokre hana thokre matung da man khena ba leite haidu madu mina taba da nungai bi wale thokti da haibari phoba ana sai da lai ji sai hemad da thambi tu ni kem hana di tawla ko ji di mana da delhi da tha rom da le ro mi ji yaw ro ne magi against da ba adegi hadak da pangthok ki ba adc election du da madu gi wakat mayam ama party ticket ki kari gi tawla ba ga da hana gi party da wajar ko da pi da ba newcomer da pi haibani sing bagi mayam wathok mayam su yaw ro ne ana hoji lai pochi ke do ge da Manipur da oibagi sigi BJP wathoksi laine Tripura da Kerala da or other state orgadi CEO wathoksi la oiba Manipur da laisi principal da politics tok da wine magi party principal da politics tok da bagi magi kanogi party ki chatna ron yeng da ba adegi kari haitare party du na kari pakhak ka de magi constitution ki kari ki amata yeng oiba ideology kari no khangoi akoi party power structure chang nung to power phangna bagi pone hoji ju moine party hoji BJP popular way je center the power pai bagi ne ba adaga party president draga di sigi kano sile roi din party president oiba tanari si jo lakadar bi election jengje da power baining bine ma vote ekre le boira party president orga di ticket pi be da ma sam yam pik power su right nam di lai doine madu ki authority du ta da bagi ne party se phagalan ge
लेबा की याइफनबे हम देसी बीजेपी दा स्पेशल हाइवे ngak sunate ko manipur की पार्टी पॉलिटिक्स की वानी बीजेपी से मराय थी बाय गदरा मयांग की ngang लेबो मोइबे वाने को माने से मसे खर चेना लेजे अखोगी लेफ्ट पार्टी खर तंगाय लेफ्ट पार्टी से ऑल इंडिया की वना मयाम दगी दि खर हेन चेले हाइबे ताई अदो खोइना हाइद्रसु मयाम ओरिदुनी त्रिपुरा दगा दि लेफ्ट कांबू जी इन बदा चतबगी फियम द लै अदि केरला दो हजि हाइबे दम फरी बेंगोल से दम फरी शक्ति पाजे दो बने स्माना पार्टी की पॉलिटिक्स ता असाई प्रिंसिपल द चतबा आइडियोलॉजी द चलकतबा पावर द पॉलिटिक्स रखपजे सिदने बसोरे से अदुगा इंडिया की वनदी पॉलिटिक्स से खरा सांगना हिंगदबा पॉलिटिकल पार्टी हाय तारगेदी कोई बीजेपी लेड टीम अमा कोई एनडीए हाय से अदुगा अमना कांग्रेस ना लेड ओइबा कोई एसपीएफ ब्लॉक अनी सिने ब्लॉक अनी सिदा होजि होजिकती बीजेपी ना सेंटर दा हेन फिबम फबनिना नेक्स्ट 5 ईयर की मतुंग दा कांग्रेस ना हलकनी गायबसे थाजदबा मिसि am लाइबनिना बीजेपी दा चंगावरगा आई पावर पाइगद्रा हाइदुने सो तौरी पुनमक्से पावर गेम नि पावर गेम अदुगा अखोय आइडियोलॉजी द पा कनो तौदे हाइबो पोर्टसिनी ब्रेक अमतंग लौजगे ब्रेक की मतुंगदा हौजिक अखोगी बीजेपी दा चंगइबा तोंगा तोंगा वेटरन पॉलिटिशियन सिंगजी कंट्रीब्यूशन करी होइदो बिनो मसिना मणिपुर बीजेपी सी मथंगी लाकदोरिबा इलेक्शन जिदा प्रोपेल तोबो ngамदोरिबा नत्रगा चिंगधगदोरिबा अदुगा आइडियोलॉजी न काय चटख्रे हाबगी पोर्ट सोइदनबा ब्रेक की मतुंग ने जे स्टे विथ अस एजेंडा मणिपुर will be back in a short while. Welcome back. My name is Agenda Manipur ni thambiba miyekna Manipur State BJP amasung marchi manung da thoiba thodo wathok mayam sigi matang dani break ki mangda hapet akoi BJP ki da laiba akoi ki kanu mayam sidi khanare hemanta masida akoi na hojik yengba yadoi se ojoy regionalism da चाना लुक पुरबा एमपीपी की कनो ओइरबा अदु फावबदा होसिंगसी बीजेपी दम यावरिनेबा मोदी की कनो थाजरेन लाइपोती मोदी की वेब सी हयेंग पंगुई कुइररोय अखोगी बिहार की इलेक्शन जिदा कयाम सस्टेन तो हेबा ममति अमदि खंगानी अदो मणिपुर दा तौरिबा अखोगी कनो जिकी चंगइबा वेटरन मयाम सिंजे मसीना करी खल्ले अखोगी बीजेपी जिक तांगविनो हाबेगरे आइडियोलॉजी बेस होइदबसिदा मणिपुर की वोटर सिंगजी अवेयरनेस लेवल से सिगा इंपैक्ट लेगदरा लेगोइदरा बिहार की मचेक तंग अतंग पजलम नमतंग कंतो जरोंगे बिहार सो दम बीजेपी से दम हाइफेर दम पांग खरा कन्न उई से पॉलिटिकल पार्टी मतमम लाना फानंग हमदबा लालू प्रसाद यादव कायदो हौजिकती तुंगानो पार्टी मा लेबदो मथन ngमक्तरना पुंजलाबने अदुजु येकनबसिंगा येकनब मयाम हाना सोनो यामदो दुजुने पुंजलाबने पुंजला कांदा कनानो हाकांदा थेंगननी हाय बीजेपी थेंगनना बाना मोय तोरइबनेबो कांग्रेस नाकपा अम लेपगा नाकपा नाकपा से थेंगनना कने हाकांदा बीजेपी दि इफा फबगी फुम दौसिते लैने खाली अदो मणिपुर दा सुदु ngaire हौजिकी लाइबा प्रॉब्लम सी बीजेपी सी याम फजना हेक्टा फरनी हाइबा पोसे अखोइने हेक्टा हाइबा यारोय यामना ngल्ली सी मतंग से करी थोदोनो खंगमदि अखोइ मणिपुर दा लैबा इशू मयाम सिदा बीजेपी सी अमु हाय हौजिक मयाम यो तिल्लीबा हेक्टा कथेन कादों तिल्ली जिंगजी तुमिन फौ पाइदो मतम गा लाखरि पोनिको कल मांगदा चो इशू अमनि ता लेरिबा इशू मयाम ता लै इकुइ कुइद्रिये बीजेपी की सिदा लैबा मयाम था नि की मांग दोंगने था खाइ मांग दों माने बीजेपी ऑफिस तुमिन उं पाइरोदने अदा हौजे मादु इरादो इलेक्शन गा गवर्नमेंट ऑफ इंडिया गी केनोगी मतंग जी मतंग अमा लाखिनी सिगी मतंग अमा लाखिनी अदगिदी हौजे जी सुजामपुर की थोइबो वाथोक मयाम लैरी वाथोक सिदा खोय दुम खंगे मयाम खबि दुंगाई पॉलिटिकल पार्टी दा हौजिकती कांगलुप खाइबगी वखलोन से चंग्रबनी अन सिंगदा अमा तमदा मायना चंग्रबने हायेंग अदुना सिंगदा लैबा सिंगसी कुंजी मोइगी पोट मु लाने तंपाकी तना पुन मैनिफेस्टो अखोई पुथोक मतमदा वारकदोइनेबा अदुम लाकदोइने सिंगदना करी हाइदोरिनो तमदना करी हाइदोरिनो अदु फिम लाकदोइनेबा अदुना सिगी पोसे थोक्तनबा मणिपुर की इंटीग्रिटी सी अखोई काहेलोय अदगिदी फजना अखोई इंग तमना थाने माय नुसी जानना लेमिनसे हाय तारगदी मसिदने अखोइना सेंटर गा स्टेट कसी लिंग मानरगा
ꯆꯠꯃꯤꯟꯅꯔꯒ ꯏꯁꯨꯁꯤꯡꯁꯤ ꯊꯦꯡꯅꯃꯤꯟꯅꯔꯒꯗꯤ ꯌꯥꯝ ꯐꯒꯗꯕꯅꯦꯕ ꯑꯗ ꯂꯦꯡ ꯀꯣꯟꯅꯒꯗꯕꯗꯨꯁꯨ ꯌꯦꯡꯅꯕ ꯑꯃꯒ ꯑꯣꯏꯅ ꯁꯣꯝꯗ ꯁꯦꯟꯇꯔꯗ ꯐꯝꯒꯨꯝ ꯇꯧꯕꯁꯤꯗ ꯁꯣꯝꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯡ ꯀꯣꯟꯃꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯏꯂꯦꯛꯁꯟꯁꯤ ꯃꯌꯥꯁꯤ ꯍꯦꯛ ꯌꯧꯁꯜꯂꯀꯥꯟꯁꯤꯗ ꯑꯗꯨꯝ ꯄꯥꯔꯇꯤꯒꯤ ꯃꯁꯦꯟꯁꯦ ꯑꯗꯨꯝ ꯀꯥꯏꯅꯩ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯗꯨꯝ ꯇꯤꯀꯦꯠ ꯐꯪꯕ ꯐꯪꯗꯕꯒꯤ ꯄꯣꯠ ꯂꯥꯛꯀꯗꯣꯏꯁꯦ ꯕꯤꯖꯦꯄꯤꯒꯤ ꯑꯃꯨꯛꯇꯪ ꯊꯩꯗꯣꯛꯁꯦꯕ ꯍꯧꯖꯤꯛꯀꯤ ꯁꯒꯣꯜꯕꯟꯁꯤꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯂꯩꯔꯦ ꯍꯥꯟꯅꯒꯤ ꯂꯣꯀꯦꯜ ꯃꯥꯁꯤ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯤꯇꯤꯡ ꯑꯣꯏꯔꯝꯃꯤꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯟꯗꯛꯅ ꯀꯩꯅꯣꯅ ꯑꯥꯔ ꯀꯦ ꯏꯃꯨꯁꯤ ꯑꯣꯏꯅ ꯀꯥꯔꯀꯥꯟꯗ ꯃꯥꯗꯤ ꯄꯥꯔꯇꯤ ꯑꯃꯗ ꯀꯥꯖꯈꯤꯕꯅꯤ ꯍꯟꯗꯛꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯧꯁꯜꯂꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯦꯛꯁꯀꯤ ꯔꯥꯎꯟꯗꯗꯤ ꯏꯃꯨꯗ ꯇꯤꯀꯦꯠ ꯄꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗ ꯇꯤꯀꯦꯠ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯀꯦꯁ ꯂꯣꯀꯦꯜꯗ ꯄꯤꯔꯒꯅ ꯏꯃꯨ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦ ꯏꯃꯨ ꯃꯥ ꯚꯣꯠ ꯂꯦꯞꯇ ꯌꯥꯕ꯭ꯔꯥꯕ ꯏꯃꯨꯗ ꯚꯣꯠ ꯄꯤꯔꯒꯅ ꯀꯦꯁ ꯈꯣꯏꯔꯥꯛꯀꯝ ꯂꯣꯀꯦꯜꯁꯤꯅ ꯃꯥꯅ ꯀꯔꯤ ꯄꯥꯔꯇꯤ ꯆꯠꯀꯗꯧꯔꯤꯒꯦꯕ ꯑꯗꯨꯝ ꯄꯥꯔꯇꯤ ꯑꯗꯨꯝ ꯀꯥꯏꯅ ꯇꯥꯕꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯕꯤꯖꯦꯄꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯊꯥꯡꯃꯩꯕꯟꯗ ꯔꯥꯙꯥ ꯕꯤꯅꯣꯗ ꯀꯣꯏꯖꯝꯁꯤ ꯃꯥ XCMꯅꯤ ꯑꯗꯣ ꯃꯥꯁꯤ ꯚꯣꯠ ꯂꯦꯞꯀꯦꯅꯕꯨ ꯂꯦꯞꯄꯣꯏ ꯍꯥꯏꯔꯒꯗꯤ ꯃꯥ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯕꯁꯨ ꯌꯥꯔꯦ ꯃꯥ ꯑꯁꯥ ꯑꯃ ꯃꯥ ꯊꯥꯖꯕ ꯑꯃ ꯂꯩꯗꯅ ꯃꯥꯁꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯕꯛ ꯌꯦꯡꯈꯤꯒꯦ ꯚꯣꯠꯁꯦ ꯑꯝꯇ ꯂꯦꯞꯀꯦꯅ ꯃꯥꯁꯦ ꯈꯜꯂꯛꯇꯅ ꯑꯩ ꯕꯤꯖꯦꯄꯤ ꯌꯥꯎꯔꯛꯄꯅꯦ ꯑꯩꯅ ꯂꯧꯖꯕꯒꯤ ꯋꯥꯅꯤꯀꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯁꯤ ꯂꯩꯀꯥꯟꯗ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯅ yang lawan mapangan fariba mapangan fabasyo kaya ang fageda ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯣꯏꯒꯨꯝꯕ ꯃꯤꯁꯤ ꯂꯩ ꯄꯣꯟꯇꯦꯅ ꯑꯩ ꯂꯧꯔꯤꯃꯤ ꯀꯦꯁꯀ ꯑꯩꯈꯣꯏꯒꯤ ꯖꯣꯏꯀꯤꯁꯟ ꯂꯩꯔꯦ ꯁꯤꯒ ꯃꯕꯥꯅꯤꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯕꯤꯖꯦꯄꯤꯅ ꯀꯅꯥꯗ ꯇꯤꯀꯦꯠ ꯄꯤꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯍꯟꯗꯛꯀꯤꯁꯤꯗꯩ ꯍꯧꯗꯣꯏꯅꯤꯀꯣ ꯃꯊꯪꯒꯤ 2017ꯒꯤ ꯅꯠꯇꯦ ꯕꯥꯏ ꯏꯂꯦꯛꯁꯟꯁꯤꯗ ꯁꯤꯗ ꯍꯧꯗꯣꯔꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯗ ꯉꯁꯥꯏꯒꯤ ꯖꯣꯏ ꯀꯤꯁꯟꯗ ꯇꯤꯀꯦꯠ ꯄꯤꯔꯀꯥꯟꯗ ꯔꯥꯙꯥ ꯕꯤꯅꯣꯗ ꯀꯣꯏꯖꯝꯅ ꯖꯣꯏ ꯀꯤꯁꯟꯒꯤꯗꯃꯛꯇ ꯚꯣꯠ ꯈꯣꯝꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯔꯥꯙꯥ ꯕꯤꯅꯣꯗ ꯇꯤꯀꯦꯠ ꯄꯤꯔꯀꯥꯟꯗꯅ ꯖꯣꯏ ꯀꯤꯁꯟꯅ ꯐꯔꯦ ꯃꯥ ꯇꯤꯀꯦꯠ ꯄꯤꯔꯕꯅ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯚꯣꯠ ꯆꯦꯜꯂꯒꯦ ꯑꯩꯗꯤ ꯄꯥꯔꯇꯤ ꯊꯥꯗꯣꯛꯑꯔꯣꯏ ꯀꯥꯏꯅ ꯂꯩꯒꯗ꯭ꯔꯥ ꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯁꯤꯡꯁꯤ ꯄꯋꯥꯔꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯄꯥꯔꯇꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦꯅ ꯉꯁꯥꯏ ꯇꯥꯃꯣꯕꯤꯅ ꯍꯥꯏꯗꯣ ꯑꯩ ꯁꯤꯗ ꯊꯝꯖꯔꯤꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯖꯣꯏꯒ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯂꯨꯈꯣꯏꯁꯤ ꯃꯤꯃꯥꯟ ꯂꯨꯈꯣꯏꯒꯤ ꯋꯥꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯁꯦ ꯃꯥꯁꯤ ꯕꯤꯖꯦꯄꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯇ꯭ꯔꯤꯅꯥꯃꯨꯜꯗ ꯂꯩꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯁꯤꯃ ꯁꯤꯗ ꯄꯨꯁꯤꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯉꯅꯤ ꯅꯩꯅꯔꯒꯨꯝꯁꯤ ꯊꯣꯡꯖꯨꯗꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯗꯥꯛꯇꯔ ꯙꯅꯟꯖꯣꯏ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯕꯤꯁꯣꯔꯖꯤꯠ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯕꯤꯁꯣꯔꯖꯤꯠꯀ ꯙꯅꯟꯖꯣꯏ ꯋꯥꯐꯝꯁꯤ ꯅꯠꯇꯕꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁ꯭ꯇꯦꯠ ꯀꯩꯅꯣꯗ ꯈꯨꯗꯤꯡꯃꯛꯇ ꯑꯅꯤ ꯑꯍꯨꯝꯁꯤ ꯂꯣꯏ ꯂꯩꯌꯦꯕ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯄꯥꯔꯇꯤꯗꯤ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯒ ꯑꯗꯨꯝ ꯄꯨꯟꯁꯤꯟꯕ ꯂꯥꯏꯔꯅ ꯀꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅ ꯀꯥꯏꯅꯔꯛꯄꯁꯤꯅ ꯄꯥꯔꯇꯤꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯇꯤꯝ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯒꯃꯦꯟ ꯑꯃ ꯄꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯇꯤꯝ ꯑꯃ ꯁꯦꯝꯕꯁꯤꯗ ꯀꯅꯥ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯁꯤ ꯍꯥꯟꯅ ꯌꯦꯡꯅꯩꯕ ꯃꯅꯤꯄꯨꯔꯗꯒꯨꯝꯕꯗꯗꯤ ꯏꯟꯗꯤꯌꯥꯗꯅꯤꯀꯣ ꯃꯥꯗꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯅ ꯂꯥꯛꯑꯕꯅꯤ ꯀꯥꯒꯦ ꯀꯥꯁꯅꯨ ꯀꯥꯔꯣꯏ ꯇꯣꯛꯁꯅꯨ ꯃꯉꯣꯟꯗ ꯇꯤꯀꯦꯠ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯅꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯅꯦ ꯐꯥꯔꯁ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯛꯇꯤ ꯄꯥꯏꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯋꯥꯔ ꯄꯥꯏꯗ ꯌꯥꯗꯦ ꯄꯋꯥꯔ ꯄꯥꯏꯒꯗꯕ ꯃꯤ ꯀꯥꯒꯗꯕ ꯃꯤ ꯀꯅꯥꯅꯣ ꯁꯦꯟ ꯄꯥꯏꯕꯇ ꯇꯥꯔꯝꯃꯅꯤ ꯇꯤꯀꯦꯠ ꯑꯣꯟ ꯋꯤꯅꯦꯕꯤꯂꯤꯇꯤ ꯃꯥꯅꯦ ꯑꯗꯨꯗ ꯈꯣꯡꯖꯥ ꯄꯤꯔꯅꯦꯕ ꯉꯁꯥꯏꯒꯤ ꯋꯥꯀꯔꯁꯤꯡ ꯃꯥꯒꯤ ꯋꯥꯖꯔꯛꯄ ꯃꯥꯅ ꯆꯦꯟꯖꯔꯛꯄ ꯃꯌꯥꯝꯗꯣ ꯌꯦꯡꯉꯔꯣꯏ ꯄꯥꯔꯇꯤꯁꯤꯡꯅ ꯌꯦꯡꯉꯔꯣꯏꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯜꯂꯛꯄꯁꯦ ꯂꯤꯗꯔ ꯈꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯁꯥꯏꯒꯤ ꯋꯤꯅꯤꯡ ꯆꯥꯟꯁ ꯂꯩꯕ ꯃꯤꯗꯨꯗ ꯑꯗꯨꯗ ꯑꯣꯏꯅ ꯄꯤꯁꯜꯂꯦꯕ ꯁꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯣꯀꯦ ꯁꯦꯝ ꯋꯥꯈꯜꯂꯣꯟꯗꯨꯗ ꯇꯧꯕꯤ ꯕꯤꯖꯦꯄꯤꯁꯤꯗ ꯍꯧꯖꯤꯛ ꯚꯣꯠꯁꯨ ꯌꯧꯔꯛꯇ꯭ꯔꯤ ꯍꯧꯔꯕ꯭ꯔꯥ ꯁꯤꯅꯤ ꯋꯤꯅꯤꯡ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠ ꯌꯥꯕꯗꯨꯗ ꯇꯤꯀꯦꯠ ꯄꯤꯕ ꯋꯥ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯃꯦꯝꯕꯔꯁꯤꯞ ꯄꯤꯕꯒꯤꯗ ꯈꯠꯅꯕ ꯍꯧꯔꯛꯏꯁꯦ ꯉꯟꯇꯛꯅ ꯕꯤꯖꯦꯄꯤꯁꯤꯗ ꯋꯤꯅꯔꯁꯤꯡ ꯌꯦꯡꯉꯒ ꯄꯤꯕꯒꯤ ꯄꯣꯠ ꯂꯥꯛꯕ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯐꯝ ꯃꯨꯟꯅꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯣꯏꯁꯤꯅ ꯃꯁꯤꯗ ꯔꯦꯖꯤꯁꯇꯦꯟꯁꯤ ꯄꯣꯠꯁꯤ ꯌꯧꯔꯛꯑꯕ꯭ꯔꯥ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯍꯣꯏ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯃꯛ ꯀꯩꯅꯣꯅꯤ ꯋꯥꯡꯒꯣꯏꯒꯤ ꯀꯦꯁꯁꯤꯒ ꯄꯨꯟꯁꯤꯟꯅꯔꯒ ꯊꯣꯡꯖꯨꯒ ꯊꯥꯡꯃꯩꯕꯟꯒꯅ ꯊꯋꯥꯏ ꯌꯥꯎꯕ ꯋꯥꯠꯂꯛꯑꯒ ꯏꯂꯦꯛꯁꯟ ꯂꯣꯝꯗ ꯆꯠꯂꯤꯁꯤ ꯀꯩꯒꯨꯝꯕ ꯚꯣꯠ ꯀꯥꯍꯧꯔꯗꯤ ꯃꯤꯠ ꯇꯥꯔꯝ ꯄꯣꯔ ꯍꯥꯏꯒꯗ꯭ꯔꯥ ꯕꯥꯏ ꯏꯂꯦꯛꯁꯟꯁꯤꯗ ꯚꯣꯠ ꯀꯥꯍꯧꯔꯒꯗꯤ ꯅꯦꯛꯁꯀꯤ 2017ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯗꯤ ꯁꯣꯏꯗꯅ ꯃꯣꯏꯅ ꯁꯦꯅꯤꯌꯔ ꯕꯤꯖꯦꯄꯤ ꯃꯦꯝꯕꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯥꯛꯀꯗꯣꯔꯤꯕ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅꯃꯛ ꯇꯤꯀꯦꯠ ꯐꯪꯉꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯃꯊꯪ ꯇꯤꯀꯦꯠ ꯐꯪꯉꯦ गवर्नमेंट लाकदी चीफ मिनिस्टर भोक्ता ओगे हाकदोनी सेनेट मिनिस्टर तानादोइनेबा अनि स्वाइसदा अखोइनो येंदोइसे से हदक चंगाई बाई मी अदुदा बदि हाइजररोय पार्टी दे चंगाई बिसिंगसि पार्टी अमगी मको ओरब मी मयाम यावरे अदगी बीजेपी दा हादा लेरमबा मी सु दुम यावरे
ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯦꯜꯂꯨꯔꯒ ꯅꯠꯇ꯭ꯔꯒ ꯄꯣꯊꯥꯔꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯃꯣꯏ ꯃꯁꯥꯁꯤꯗ ꯚꯥꯞ ꯏꯇꯥ ꯑꯩꯈꯣꯏ ꯚꯣꯠ ꯂꯦꯞꯀꯗꯕꯅꯤ ꯀꯥꯒꯗꯕꯅꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯧꯅꯤ ꯍꯥꯏꯕꯁꯤꯗ ꯇꯥꯔꯒꯦꯠ ꯂꯣꯏ ꯑꯣꯏꯌꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯒꯦꯔꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯃꯌꯥꯏ ꯆꯝꯃꯦꯕ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤꯗꯩꯗ ꯂꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯔꯥꯏꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯔꯤꯝ ꯉꯥꯡꯉꯝꯗꯕ ꯀꯔꯤꯝ ꯍꯥꯏꯉꯝꯗꯕꯗꯧꯅ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯈꯣꯏꯅ ꯍꯌꯦꯡ ꯂꯥꯛꯄꯁꯤꯗꯩꯗ ꯈꯪꯉꯤꯕꯅꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯍꯥꯟꯃꯨꯛꯀꯤ ꯀꯥꯈꯤꯕꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯅꯍꯥꯟꯃꯨꯛꯀꯤ ꯀꯥꯕꯗꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯩ ꯂꯦꯞꯄꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯏ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ 18 ꯖꯨꯟꯗ ꯃꯩ ꯆꯥꯈ꯭ꯔꯕ ꯀꯥꯡꯕꯨ ꯂꯣꯏ ꯚꯣꯠ ꯀꯥꯔꯦ ꯑꯃꯨꯛꯇ ꯂꯦꯞꯆꯔꯣꯏꯑꯕꯁꯤ ꯍꯦꯛꯇ ꯚꯣꯠ ꯃꯇꯝ ꯂꯥꯛꯀꯥꯟꯗ ꯂꯣꯏ ꯀꯥꯔꯦꯕ ꯑꯗꯨꯅ ꯂꯥꯛꯏꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯑꯅ ꯍꯥꯏꯔꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯃꯑꯣꯡ ꯑꯃ ꯏꯔꯥꯛ ꯂꯥꯛꯇꯕ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯅꯩꯗꯅ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯍꯟꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅ ꯑꯩꯈꯣꯏꯅ ꯄꯥꯎꯆꯦꯁꯤꯡ ꯌꯥꯝ ꯀꯟꯅ ꯍꯥꯞꯄꯤꯉꯩꯗ ꯑꯩꯈꯣꯏ ꯖꯦ ꯁꯤ ꯕꯤ ꯂꯩꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏ ꯍꯥꯏꯁꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯍꯥꯏꯁꯤ ꯑꯣꯏꯕ ꯌꯥꯕꯗꯧꯅ ꯑꯗꯒꯤ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯅꯤ ꯇꯧꯔꯒ ꯃꯗꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯋꯥꯛꯅꯦ ꯍꯥꯏꯅ ꯃꯁꯥꯅ ꯔꯤꯀꯃꯦꯟ ꯇꯧꯖꯕ ꯄꯣꯠ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯀꯣꯟꯁꯦꯞꯁꯤꯃ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯄꯩꯁꯥ ꯇꯤꯡꯕ ꯇꯤꯡꯗꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯑꯗꯨꯒ ꯚꯣꯠꯁꯤ ꯄꯩꯁꯥ ꯌꯥꯎꯔꯒ ꯀꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯌꯥꯎꯕꯁꯤ ꯀꯣꯛꯍꯟꯗ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯇ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯕꯤ ꯖꯦ ꯄꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯅꯦꯕ ꯃꯁꯤ ꯂꯦꯞꯅ ꯄꯥꯟꯕ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝꯕꯗꯗꯤ ꯁꯤꯒꯤ ꯃꯃꯤꯁꯦ ꯑꯝꯇ ꯇꯥꯗꯦꯕ ꯂꯦꯞꯇ ꯑꯗꯣ ꯇ꯭ꯔꯤꯄꯨꯔꯥ ꯍꯧꯖꯤꯛ ꯕꯤ ꯖꯦ ꯄꯤꯗ ꯎꯗꯣꯏꯁꯦ ꯇꯥꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦꯔꯤꯌꯦꯖ ꯑꯣꯐ ꯀꯟꯚꯤꯅꯤꯌꯦꯟꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯆꯪꯉꯛꯏꯕ ꯇꯥꯟꯖꯥ ꯀꯥꯡꯕꯨꯗꯨꯁꯨ ꯄꯋꯥꯔ ꯐꯪꯉꯕ ꯌꯥꯏꯌꯦꯅ ꯑꯗꯨꯒ ꯁꯣꯝꯗ ꯑꯦꯛꯁꯦꯞ ꯇꯧꯔꯤꯁꯤꯁꯨ ꯑꯣ ꯃꯁꯤ ꯋꯤꯅꯦꯕꯤꯂꯤꯇꯤꯅꯤ ꯍꯥꯏꯕꯒꯤ ꯑꯅꯤꯁꯤꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ प्रजाꯒꯤꯗꯤ ꯂꯥꯛꯏ ꯑꯗꯨꯅꯦ ꯇꯁꯦꯡꯕꯗꯤ ꯀꯩꯅꯣꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯚꯣꯠ ꯂꯦꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯃꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯥꯝꯃ ꯃꯅꯨꯡꯗ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯗꯤ ꯚꯣꯠ ꯂꯦꯞꯀꯗꯧꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯚꯣꯠ ꯂꯦꯞꯄꯒꯅ ꯀꯥꯅꯕ ꯍꯣꯠꯅꯕꯗꯨꯅꯦ ꯀꯥꯅꯕ ꯍꯣꯠꯅꯕꯁꯤ ꯀꯩ ꯄꯩꯁꯥ ꯁꯤꯟꯅꯅꯤ ꯍꯥꯏꯕꯅꯦꯕ ꯄꯩꯁꯥꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯁꯛꯇꯤ ꯌꯥꯎꯔꯛꯏꯅꯦꯕ ꯑꯗꯨꯋꯥꯏꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯨꯕꯗꯤ ꯌꯥꯝ ꯐꯖꯕꯗꯨ ꯅꯠꯇꯕ ꯃꯣꯏꯁꯤ ꯂꯣ ꯃꯦꯀꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯂꯣ ꯃꯦꯀꯔ ꯑꯣꯏꯗꯣꯏꯕ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯂꯩꯔꯒꯦ ꯍꯥꯏꯁꯤ ꯂꯥꯁ ꯏꯂꯦꯛꯁꯟ 2012 ꯁꯤꯗꯩꯗ ꯑꯩ ꯄꯥꯔꯇꯤꯀꯨꯂꯔꯥꯏꯁ ꯇꯧꯗꯤ ꯇꯧꯖꯔꯔꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯥꯍꯧꯗ꯭ꯔꯦ ꯏꯂꯤꯇꯔꯦꯠ ꯑꯅ ꯊꯥꯔꯛꯑꯦꯕ ꯂꯣ ꯃꯦꯀꯤꯡ ꯕꯣꯗꯤꯗꯤ ꯌꯥꯎꯒꯗꯣꯏꯅꯦꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄꯒꯤ ꯑꯗꯨꯕꯨꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯦꯂꯥꯎ ꯇꯧꯔꯤꯁꯤ ꯑꯦꯂꯥꯎ ꯇꯧꯖꯔꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤ ꯊꯕꯛꯁꯤꯒ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯈꯟꯖꯒꯗꯧꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯩꯅꯣ ꯕꯤ ꯁꯤ ꯑꯣꯏꯌꯨ ꯍꯥꯏꯔꯣꯅꯦ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏꯗꯧꯅꯦꯕ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ ꯍꯥꯏꯗꯅꯁꯨ ꯑꯩꯒꯤ ꯁꯕꯖꯦꯛ ꯑꯃꯒꯤ ꯑꯩꯅ ꯁꯨꯡꯈꯪ ꯈꯪꯗꯕ ꯑꯩꯅ ꯁꯨꯛꯇꯝ ꯍꯦꯛ ꯇꯝꯃꯛꯇꯕ ꯁꯕꯖꯦꯛ ꯑꯃꯒꯤ ꯑꯩ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯞꯄꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯕ ꯇꯣꯂꯣꯞ ꯂꯥꯛ ꯆꯥꯅꯦꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯖꯣꯕ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯗꯤ ꯈꯪꯐꯝ ꯆꯪꯉꯦꯕ ꯍꯦꯛ ꯄꯤꯔꯛꯏꯈꯩ ꯃꯣꯏꯗꯤ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯔꯥ ꯂꯧꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯗ ꯊꯦꯡꯅꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯇ ꯊꯦꯡꯅꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯁꯤꯒꯨꯝꯕ ꯍꯦꯟꯗꯂꯤꯡ ꯇꯧꯕ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩꯔꯒꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯉꯝꯃꯤꯁꯦ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯦꯅꯦꯖꯃꯦꯟ ꯍꯩꯕ ꯀꯨꯏꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯃꯔꯥ ꯇꯥꯕ ꯍꯥꯏꯗꯨꯅꯦꯕ ꯕꯤ ꯖꯦ ꯄꯤꯁꯤ ꯄꯣꯂꯤꯇꯤꯛꯁ ꯁꯥꯡꯖꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯐꯖꯅ ꯇꯧꯔꯛꯄꯗꯨꯗꯤ ꯌꯥम ꯁꯥꯡꯅ ꯇꯧꯔꯛꯇꯕꯅꯤꯅ ꯄꯣꯠꯁꯤ ꯚꯥꯞ ꯇꯥꯗꯦꯕ ꯃꯣꯏꯒꯤ ꯑꯥꯔ ꯑꯦꯁ ꯑꯦꯁꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯒ ꯂꯥꯛꯑꯝꯕꯗꯨ ꯍꯧꯖꯤꯛ ꯑꯥꯔ ꯑꯦꯁ ꯑꯦꯁꯒ ꯁꯝꯇꯥꯏꯝ ꯍꯦꯛ ꯃꯨꯠꯅꯔꯛꯏꯕ ꯄꯋꯥꯔ ꯄꯣꯂꯤꯇꯤꯛꯁꯀ ꯑꯅꯤꯁꯤ ꯆꯥꯟꯅꯔꯛꯇꯕꯒꯤ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤ ꯃꯅꯨꯡꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤक ꯑꯆꯧꯕ ꯂꯔꯥꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯅꯠꯇꯕ ꯁꯦꯟꯇꯔꯗ ꯐꯥꯎꯗ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯗꯚꯥꯅꯤꯒꯤ ꯇꯤꯝ ꯑꯅ ꯂꯩꯔꯝꯕꯗꯨ ꯃꯣꯗꯤꯃꯛ ꯑꯗꯚꯥꯅꯤꯒꯤ ꯀꯩꯅꯣꯅꯤ ꯇꯤꯝ ꯑꯣꯏꯔꯛꯏꯕꯅꯤ ꯑꯗꯨꯕꯨ ꯏꯟꯊꯨꯔꯝꯃꯤꯅꯤꯅ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯦ ꯄꯋꯥꯔ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯣꯗꯤꯁꯤ ꯁꯥꯏꯠꯂꯥꯏꯟ ꯇꯧꯔꯝꯃꯒ ꯃꯥ ꯑꯒꯥꯔꯤ ꯁꯣꯔꯤ ꯑꯗꯚꯥꯅꯤꯁꯤ ꯁꯥꯏꯠꯂꯥꯏꯟ ꯇꯧꯔꯝꯃꯒ ꯃꯣꯗꯤ ꯏꯟꯈꯠꯂꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯃꯣꯗꯤꯁꯤ ꯁꯥꯏꯠꯂꯥꯏꯟ ꯇꯧꯔꯒ ꯏꯟꯈꯠꯄ ꯄꯥꯝꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯦꯐ ꯄꯥꯔꯇꯤꯗꯗꯤ ꯎꯕꯁꯤ ꯑꯩꯈꯣꯏ ꯋꯥꯠꯂꯦꯕ ꯂꯩꯔꯝꯕꯗꯤ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯦꯕ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯨ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯏꯟꯇꯔꯅꯦꯜ ꯐꯥꯏꯠꯁꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯇꯦꯗꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯑꯩꯈꯣꯏ ꯈꯔꯁꯨ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯋꯥꯌꯦꯟꯒꯗꯣꯔꯤꯕꯅꯤ ꯂꯩꯕꯥꯛꯀꯤ ꯑꯐ ꯐꯠꯇ ꯂꯦꯞꯀꯗꯣꯔꯤꯕꯅꯤ ꯑꯁꯤꯗ
ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯇꯥꯗꯅ ꯑꯃ ꯏꯟꯈꯠꯈ꯭ꯔꯒ ꯃꯔꯥꯏꯕꯛ ꯐꯔꯒ ꯀꯥꯈ꯭ꯔꯒ ꯑꯣꯏꯈꯤꯕꯗꯨꯅ ꯑꯥꯗ ꯋꯥꯔꯤ ꯁꯥꯀꯥꯟꯗꯗꯤ ꯑꯍꯣꯡꯕ ꯁꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯁꯦꯟꯇꯔꯗ ꯐꯟꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯁꯤ ꯃꯦꯇꯔ ꯄꯨꯁ ꯇꯧꯕ ꯑꯣꯏꯔꯣ ꯀꯩꯅꯣꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯣꯅꯤꯇꯔꯤ ꯐꯟꯗꯒꯤ ꯄꯩꯁꯥ ꯂꯧꯅꯤ ꯍꯥꯏꯔꯣ ꯑꯣꯔ ꯌꯨ ꯑꯦꯟ ꯑꯣꯗ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯂꯥꯛꯏꯕ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗꯨ ꯑꯩꯈꯣꯏ ꯃꯈꯣꯡꯗꯤ ꯁꯦꯝꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯚꯣꯠ ꯍꯦꯛꯇ ꯀꯥꯔꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯔꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏꯑꯕ ꯚꯣꯠ ꯀꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯍꯥꯟꯅ ꯑꯦꯄꯣꯏꯟ ꯇꯧꯔꯒ ꯀꯣꯟꯅ ꯚꯣꯠ ꯂꯦꯞꯁꯨ ꯌꯥꯏꯑꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯍꯥꯟꯅ ꯑꯦꯄꯣꯏꯟ ꯇꯧꯔꯒ ꯀꯣꯟꯅ ꯚꯣꯠ ꯂꯦꯞꯁꯨ ꯌꯥꯏꯑꯕ ꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯥꯔ ꯀꯦ ꯖꯣꯏꯆꯟꯗ꯭ꯔ ꯍꯥꯟꯅ ꯑꯦꯄꯣꯏꯟ ꯇꯧꯔꯒ ꯀꯣꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯅꯤꯗ ꯁꯨꯃꯥꯏꯅ ꯌꯥꯔꯛꯄꯁꯤꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯁꯤ ꯑꯐꯕ ꯃꯥꯏꯌꯣꯟꯗ ꯆꯠꯄꯁꯤ ꯉꯝꯃꯛꯇꯦꯕ ꯑꯗꯨꯅ ꯃꯁꯥꯏꯁꯤ ꯌꯥꯝ ꯁꯥꯡꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯅꯩꯅꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕꯗꯤ ꯔꯥꯖꯅꯤꯇꯤꯗ ꯄꯣꯠ ꯑꯃ ꯂꯥꯛꯑꯒꯗꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯚꯥꯞ ꯇꯥꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤ ꯕꯦꯡꯒꯣꯜꯗ ꯑꯩꯅ ꯁꯣꯔꯤ ꯉꯥꯛꯄꯤꯒꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗ 2013ꯗ ꯆꯠꯀꯥꯟꯗꯨꯗ ꯃꯣꯏ ꯕꯥꯗꯜ ꯆꯧꯙꯨꯔꯤꯅ ꯃꯣꯏ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ PWC ꯄꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯅꯤꯁꯇꯔ ꯈꯔ ꯄꯨꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯥꯔ ꯍꯣꯏꯒꯤ ꯂꯝꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔ ꯌꯥꯝ ꯀꯥꯟꯅꯔꯒ ꯅꯣ ꯃꯤꯁꯇꯔ ꯁꯤꯡ ꯄ꯭ꯂꯤꯖ ꯕ꯭ꯔꯤꯡ ꯌꯣꯔ ꯄꯤꯄꯜ ꯅꯣꯠ ꯃꯤꯅꯤꯁꯇꯔꯁ ꯍꯥꯏ ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯅꯦꯕ ꯚꯥꯞ ꯇꯥꯕ ꯄ꯭ꯔꯖꯥ ꯚꯥꯞ ꯇꯥꯕ ꯆꯪꯉꯦꯕ ꯃꯤꯅꯤꯁꯇꯔꯗꯣ ꯑꯩꯈꯣꯏ ꯃꯔꯛꯇꯤ ꯊꯣꯛꯈꯤꯕꯅꯤ ꯇꯧꯔꯤꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯁꯤ ꯄ꯭ꯔꯖꯥꯒꯤ ꯏꯍꯨꯟ ꯌꯦꯡꯉꯒ ꯇꯧꯔꯤꯕ ꯔꯥꯖꯅꯤꯇꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯚꯥꯞ ꯇꯥꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ MLA ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯀꯥꯗ꯭ꯔꯕ ꯑꯃꯅ ꯑꯩꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯏꯁꯤꯡꯒꯤ ꯃꯩꯒꯤꯗꯤ ꯅꯣꯡꯃꯇ ꯅꯣꯏ ꯍꯣꯠꯅꯕ ꯇꯥꯗꯦ ꯂꯤꯂꯥꯒꯤ ꯏꯁꯩꯒꯤ ꯆꯥꯛꯆꯥꯅꯕꯗ ꯑꯗꯨ ꯌꯥꯝ ꯄꯩꯁꯥ ꯊꯥꯗꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯤꯂꯥꯒꯤ ꯄꯩꯁꯥ ꯄꯥꯡꯕꯤꯌꯣꯅ ꯂꯥꯛꯑꯦ ꯂꯨꯄꯥ 5,000ꯗꯪ ꯄꯤꯔꯗ ꯃꯐꯤ ꯀꯜꯂ ꯆꯠꯈꯤ ꯅꯣꯡꯃꯇ ꯈꯣꯡꯕꯥꯟ ꯇꯧꯕꯤꯗꯦ ꯑꯗꯒꯤ ꯂꯝꯕꯤ ꯅꯨꯡ ꯊꯥꯗꯦ ꯀꯅꯥꯝꯇ ꯍꯥꯏ ꯂꯥꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯚꯣꯠ ꯀꯥꯅꯤꯡꯕꯅ ꯏꯁꯩꯗ ꯂꯤꯂꯥꯗ ꯈꯔ ꯄꯥꯡꯕ ꯇꯥꯕꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨꯒꯤ ꯄꯥꯡꯈꯤꯕ ꯄꯩꯁꯥꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯏ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯂꯧꯈꯤ ꯇꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯂꯧꯕꯗ 5,000 ꯂꯥꯛ 5 ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯔꯤꯁꯤ ꯊꯕꯛ ꯑꯃ ꯍꯥꯞꯄꯗ ꯑꯗꯒꯤ MPSCꯒꯤga ꯈꯜꯂꯒꯗꯤ ꯂꯥꯛꯁꯤ ꯌꯥꯝꯃꯦꯒ ꯍꯥꯏꯅꯩꯗꯅ ꯁꯤ ꯄꯣꯠꯁꯤ ꯀꯩꯅꯣꯗ ꯀꯥꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯀꯣꯛꯈꯠꯄ ꯇꯥꯕꯅꯦꯕ ꯃꯣꯏ ꯇꯣꯂꯣꯞꯇꯤ ꯂꯥꯛꯃꯨꯛꯇꯪ ꯐꯪꯉꯤ ꯆꯍꯤ 5 ꯂꯥꯛ 60ꯃꯨꯛꯇꯅꯤ ꯃꯣꯏꯅ ꯇꯥꯟꯗꯣꯏꯁꯤ ꯏꯂꯦꯛꯁꯟꯗꯗꯤ ꯀ꯭ꯔꯣꯔ 2 ꯆꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯍꯪꯒꯠꯀꯅꯤ ꯑꯗꯨ ꯍꯨꯔꯥꯟꯈꯤ ꯇꯥꯕꯅꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁꯔꯨꯠꯇ ꯈꯔ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔ ꯑꯃꯗꯤ ꯆꯦꯟꯖ ꯇꯧꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯔꯤꯕꯅꯤ ꯕꯠ ꯀꯃꯤꯡ ꯕꯦꯛ ꯇꯨ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦꯀꯣ BJPꯒꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯣꯏꯒꯨꯝ ꯁꯥꯏꯠꯇꯒꯤꯁꯨ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯒꯤ ꯑꯗꯨꯝ ꯉꯁꯤꯁꯨ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯒ ꯍꯥꯏꯔꯤ ꯑꯗꯣ ꯁꯨꯝ ꯑꯔꯂꯤ ꯑꯦꯁꯦꯁꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯂꯤ ꯑꯦꯁꯦꯁꯃꯦꯟꯇ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯉꯜꯂꯤꯕꯨꯗꯤ ꯍꯥꯏꯔꯤ ꯃꯊꯪꯗ BJPꯅ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ MPP ꯍꯧꯖꯤꯛ ꯉꯟꯃꯜꯂꯤ MPPꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯗꯨꯝ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯕꯠ ꯍꯧꯖꯤꯛ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯀꯟꯇꯦꯟꯗꯔ ꯑꯣꯏꯕꯁꯤ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯒ꯭ꯔꯨꯄꯤꯡ ꯁꯦꯝꯒꯠꯂꯛꯏꯕ ꯃꯑꯣꯡꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯥꯗ ꯌꯦꯡꯕꯅꯤ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯥꯗ ꯌꯦꯡꯉꯒ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯄꯥꯏꯕ ꯗꯁꯥ ꯍꯥꯏꯀꯣ ꯑꯄꯥꯏꯕ ꯗꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕ ꯀꯣꯡꯒ꯭ꯔꯦꯁꯀ ꯆꯦꯛꯅꯕ ꯉꯝꯒꯗꯕ ꯄꯥꯔꯇꯤꯁꯦ BJP ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯅꯤꯡꯊꯥꯗ ꯌꯦꯡꯉꯒꯗꯤ ꯑꯄꯥꯏꯕ ꯗꯁꯥꯁꯤ ꯂꯩꯇꯦꯅ ꯂꯧꯔꯀꯥꯟꯗꯗꯤ BJPꯁꯦ ꯑꯗꯨꯝ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨ 2-3ꯁꯤꯅ humragadi apaiba da sa hai jine nga sai ni ko apaiba da sa si lakra ga dikhang de apaiba da sa lakra ba ado ga di hojik leiba series sum lai ma gi ningdha ji yeng kan da di ma se adum ai farakani na ai adum khali farak pai si congress na phaba hai ma BJP na phaba ma ani ji kana na hedo no di hai ba moi aduga congress ka lamba tong no ba ya ba party amadi oirakani na ai lo mathangdadi isam samna hogi hojiki main problem si manipurgi assembly main problem jai tare ko effective opposition later basine hoi ado mathangidadi either congress no opposition oire natraga BJP no opposition oire amadi strong opposition ama emerge tobagi room amadi leire hojiki political structure sida haining ibra manipur da opposition later base opposition ki MLA de dum leiba ado opposition si haitibra winning dribra ma toy tawbadi moise hoi chief minister oiriba na tagana lengak pai duga nafau dagadi magi assembly constituency gi semba saba kaim tawiraroi habagi lana thajaba lan thajus nati ko ko saida power politics se power politics opposition ama wena ma opposition gi lohum dok hak tu lobung am da yenga seba khoi tamo biga ai ga si thongju assembly constituency dagi ni ai sina BJP gi MLA oire
MLA ꯑꯣꯏꯔꯒ ꯇꯥꯃꯣꯕꯤꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯁꯤ ꯌꯥꯝ ꯃꯁꯤꯡ ꯊꯧꯕ ꯃꯤ ꯑꯃꯅꯤ ꯑꯣꯏꯔꯦꯕ ꯑꯣꯏꯀꯥꯟꯁꯤꯗ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤꯒ ꯇꯥꯃꯣꯕꯤ ꯊꯕꯛ ꯇꯧꯕꯁꯤꯒꯗꯤ ꯑꯩꯅ ꯈꯔꯗꯤ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯦꯕ ꯑꯩꯅ ꯈꯔ ꯍꯦꯜꯂꯛꯄꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯥꯔꯇꯤꯁꯤꯅ ꯄꯥꯏꯗ꯭ꯔꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯏꯔꯝ ꯇꯥꯔꯕ ꯇꯥꯃꯣꯕꯤꯅ ꯚꯣꯠ ꯀꯥꯗ꯭ꯔꯀꯥꯟꯗ ꯑꯩꯅ ꯚꯣꯠ ꯇꯧꯕ ꯑꯩꯅ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯩꯅ ꯇꯧꯕ ꯉꯝꯕꯁꯦ ꯁꯤꯗꯒꯤ ꯇꯥꯃꯣꯕꯤꯅ ꯇꯧꯕꯅ ꯉꯝꯕ ꯍꯦꯟꯖꯜꯂꯛꯑꯅꯦꯕ ꯃꯥꯅ ꯍꯦꯟꯖꯜꯂꯛꯑꯅꯦꯕ ꯄꯥꯋꯔ ꯄꯥꯏꯕꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯐꯪꯉꯛꯄꯁꯦ ꯁꯛꯇꯤ ꯐꯪꯉꯛꯑꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤꯗꯨꯅꯁꯨ ꯃꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤꯗꯨꯅꯁꯨ ꯁꯄꯣꯔꯠ ꯄꯤꯁꯜꯂꯛꯑꯦꯕ ꯄꯤꯁꯜꯂꯀꯥꯟꯗ MLA ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯁꯤ ꯖꯣꯀꯔ ꯇꯥꯔꯛꯑꯦꯕ ꯖꯣꯀꯔ ꯇꯥꯔꯛꯄꯅꯤꯅ ꯍꯩꯁ ꯑꯩꯅ ꯃꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒ ꯑꯩꯅ ꯀꯟꯅ ꯉꯥꯡꯉꯨꯔꯒꯗꯤ ꯑꯩꯒꯤ ꯆꯥꯛꯊꯨꯡꯗꯨ ꯑꯃꯨꯛ ꯄꯤꯔꯛꯇꯗꯅ ꯑꯩ ꯁꯤꯃꯤꯁꯇꯔꯗ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯒꯦꯅꯤꯡꯉꯤ ꯑꯁ ꯑꯗꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯁꯣꯏꯀꯤ ꯁꯥꯎꯔꯛꯇꯅ ꯇꯣꯛꯑꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯌꯦꯕ ꯑꯩꯅ ꯂꯦꯞꯄꯤꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯑꯩꯒꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯒꯤ ꯔꯥꯏꯠꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯃ ꯃꯥꯡꯈ꯭ꯔꯦ ꯁꯤ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯜꯆꯔꯁꯦ ꯃꯁꯤ ꯂꯩꯇꯕꯅꯅꯤ ꯉꯁꯥꯏ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯃꯥꯁꯤ ꯐꯖꯅ ꯃꯈꯣꯡ ꯁꯦꯡꯅ ꯐꯖꯅ ꯏꯠꯇꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯇꯥꯗꯅ ꯁꯦꯝꯃꯛꯇꯕꯒꯤ ꯐꯣꯜꯅꯦꯕ ꯉꯁꯥꯏꯒꯤ ꯏꯃꯥ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯑꯩ ꯇꯥꯇꯥ ꯇꯤꯞꯄꯔ ꯑꯃ ꯂꯩꯕꯤꯌꯨ ꯑꯗꯨꯒ JCB ꯑꯃꯇꯪꯒ ꯂꯩꯕꯤꯌꯨ ꯑꯩ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯔꯒꯦ ꯚꯣꯠ ꯂꯦꯞꯄꯒꯦꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯀꯥꯡꯕꯨꯗꯣ ꯊꯤꯀꯥꯗꯒꯤ ꯍꯧꯔꯛꯄ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯁꯛ ꯊꯤꯕ ꯑꯗ ꯃꯤꯌꯥꯝꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁꯇ ꯌꯧꯍꯟꯕ ꯉꯝꯗꯕ ꯑꯗꯒꯤꯗꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯅꯤꯡꯕ ꯁꯨꯝ ꯇꯧꯕ ꯉꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯑꯃ ꯇꯧꯔꯛꯄꯁꯦ ꯑꯗꯨꯒꯤ ꯁꯤꯃꯁꯨ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯦ ꯑꯗꯨꯒꯤ ꯆꯦꯛ ꯑꯦꯟ ꯀꯥꯎꯟꯇꯔ ꯕꯦꯂꯦꯟꯁ ꯂꯩꯇꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯃꯊꯪꯗꯗꯤ ꯂꯩꯔꯅꯤꯗꯤ ꯁꯣꯏꯗꯅ ꯂꯩꯔꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅꯕꯨ ꯂꯩꯉꯥꯛ ꯄꯥꯏꯔꯦ BJP ꯃꯤ ꯈꯔ ꯑꯃꯗꯤ ꯀꯥꯔꯅꯤ ꯑꯗꯒꯤꯗꯤ ꯁꯦꯟꯇꯔꯗꯁꯨ BJPꯒꯤ ꯂꯩꯗꯣꯏꯅꯤ ꯃꯇꯝꯗꯨꯗ ꯆꯍꯤ 5 ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯁꯦꯟꯇꯔꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯩꯅꯣꯒꯤ BJP ꯒꯃꯦꯟ ꯑꯗꯨꯝ ꯂꯩꯒꯤꯅꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯡꯒ꯭ꯔꯦꯁꯅꯕꯨ BJPꯅꯕꯨ ꯄꯥꯏꯔꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯊꯪꯒꯤꯗꯤ ꯑꯣꯀꯦ ꯁꯤꯗꯩꯗ ꯑꯩ ꯑꯃꯇꯪ ꯑꯦꯗ ꯇꯧꯖꯍꯧꯒꯦ ꯉꯁꯥꯏ ꯍꯦꯃꯟꯇꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀ BJPꯒ ꯑꯅꯤꯒꯤ ꯑꯀꯟꯕ ꯐꯥꯏꯠ ꯑꯃꯗꯤ ꯂꯩꯅꯦ ꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯗꯩꯗ ꯊꯥꯔꯠ ꯑꯣꯞꯁꯟ ꯑꯃꯁꯨ ꯂꯩ ꯊꯥꯔꯠ ꯑꯣꯞꯁꯟꯁꯤ ꯀꯩꯗꯧꯒꯦꯗ another political party it may be regional ama emerge torpagi possibilities yam wangi merge torpa emerge tawba merge tawba madugi possibilities yam wangi mani canada hojiki loi haido ko yam chumdaba poti hoy adu politics leiba irang sida masigi ogi party ani sina address tawba ngamdaba issue khara adu su laire aduga ani sigi kano singi pamsu pamdaba ani si pamdaba aduga hoji hojikti mayamna hainariba political heavyweight adum oiba aduga animaksibudi yaningdaba ana makhoi team ama at this 2030 tholaga elections the fight away abagi possibility sum lei aduga masigi sina karigumba somda tholoktadana either party BJP national congress changi targati masina koi next government semeda achauba factor am soi woine oibe yabadi yamna su lei leidi ngasagi NPF ki kenosi magi pressure yam kalle handaki sida autonomous district council ki election sida tawrisi khoi ufange handaksu handaki 17 din su torokodoini ade hojeti fight ge michang were mo cookie block ta mo moi khut samnare aduna ngasagi try pan kunga na fana hagelagadi moisu moigi asoba khoi blue mati lakadoine ba kun pari ba MLA kun paiba ngama ba ta tukta paira gadi moja sobo role amdi oirakane ba NPF na Manipur da karin da tawbu ngamdibse moina tumin na pakta leije moi mari ka gi toine kare galagadi mo pang aduna sigesu mai form mo so lakine ba pora mo lakine ba aduna ai khoina ngasai hajidune hambada nganmalli hojigi predict tawba yam ngai dubu laptakna ngasidagi yengba matamda 2017 gi outcome ji at least akoi hujik leiriba ahogi monopoly nataba haitare one absolute majority nataba check and balance leba sakar ama soidaba lakpa yabagi thajabadi lei haibi ni akoigi panel member ani sina mayamda koina pujarna bohonari si akoi hujik mayamna focus piriba party ama kakini warini hujik next stage da akoi political party mayam poraga makhoi kari mo de soidaba agenda Manipur da pujarake ngasigi wenadi matang asida akoi kaini yatan lojage thank you very much for watching us thank you very much. Thank you.